ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯅꯥꯍꯟꯕꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯇꯣꯝꯕꯤ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯍꯦꯛꯇ ꯈꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯀꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯕꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯦꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯄꯨꯔꯒ ꯀꯥꯔꯛꯄꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯒꯤꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯂꯩꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯕ ꯍꯦꯃꯟꯕꯅ ꯃꯁꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯃꯛꯏ ꯁꯅꯥꯍꯟꯕꯤꯅ ꯏꯁ ꯃꯁꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯤꯠꯂꯨꯕꯒꯤꯕꯨ ꯃꯊꯛ ꯊꯣꯡꯕ ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯁꯝꯒ ꯐꯣꯏꯒꯦ ꯀꯥꯏꯅꯒ ꯁꯝꯒ ꯂꯥꯝꯃꯛꯏꯅꯦ ꯃꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯅꯁꯝꯁꯦ ꯐꯣꯏꯒꯦ ꯍꯧꯖꯤꯛ ꯀꯩꯒꯤ ꯏꯆꯦ ꯀꯩꯒꯤ ꯏꯆꯦꯅꯣꯕ ꯐꯣꯏꯒꯦ ꯅꯁꯝꯁꯦ ꯆꯕꯨꯟ ꯐꯣꯏꯒꯦꯕ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯅꯥꯏꯅꯦ ꯊꯥꯗꯣꯛꯅꯦ ꯏꯃꯥ ꯕꯥꯕꯥ ꯕꯥꯕꯥ ꯏꯅꯥꯎꯅ ꯏꯍꯥ ꯇꯧꯔꯦ ꯕꯥꯕꯥ ꯏꯃꯥ ꯇꯣꯝꯕꯤꯒ ꯆꯥꯎꯍꯟꯒꯁꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯀꯧꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯣꯝꯕꯤꯅ ꯍꯦ ꯊꯥꯗꯣꯛꯅꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯅꯆꯦꯒꯤ ꯃꯁꯝ ꯐꯣꯏꯒꯅꯨꯅꯦ ꯐꯠꯇꯦ ꯏꯃꯥ ꯏꯆꯦꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯊꯣꯛꯂꯛꯏꯅꯤ ꯃꯥꯒꯤꯁꯨ ꯅꯍꯥꯟ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯗꯤ ꯐꯣꯏꯕ ꯇꯥꯕꯅꯤ ꯃꯁꯝꯁꯦ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯇꯧꯍꯩꯗꯤꯌꯦ ꯅꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯤ ꯅꯪꯕꯨ ꯅꯆꯦꯒꯤ ꯃꯁꯝ ꯄꯥꯏꯔꯤꯗꯣ ꯏꯃꯥ ꯑꯩꯒꯤꯁꯦ ꯏꯆꯦꯒꯤ ꯃꯁꯝ ꯐꯣꯏꯔꯤꯅꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯏꯆꯦꯒꯤ ꯁꯝ ꯐꯣꯏꯔꯤꯁꯦ ꯊꯥꯗꯣꯛꯑꯗꯤ ꯁꯝ ꯐꯣꯏꯈꯤꯗ꯭ꯔꯣ ꯑꯩꯅ ꯁꯅꯥꯍꯟꯕꯤ ꯀꯞꯂꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯅꯤ ꯑꯩꯒꯤ ꯁꯝꯁꯦ ꯅꯪꯅ ꯈꯔ ꯋꯥꯡꯕ ꯍꯦꯜꯂꯦꯅ ꯑꯩꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯕꯅꯦꯕ ꯅꯪ 이마 이나기 먹고서 엉덩이도 염나래본 꼭지 헤이 아이마 야데니 마시디 모이 바바 나사가 비야니 마삼 포이나 마시야 옌라가 레비라노 수망다기 이싱 바틴도 하진비로 삼포이나리바 니시다 호 에이질라게 감보다 야저버니나 이싱 간질라 감독고 따르던 혹시디 나고였니 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯆꯥꯎꯍꯟꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯁꯨꯃꯥꯡꯗꯒꯤ ꯂꯧꯔꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯇꯣꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯊꯣꯛꯂꯛꯄꯒꯤ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯕ ꯉꯝꯂꯕꯅꯦꯕ ꯅꯪ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦꯅ ꯅꯁꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯈꯩ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯊꯣꯛꯂꯛꯑꯗꯤ ꯑꯩꯁꯨ ꯁꯥꯎꯕ ꯇꯥꯕꯅꯤ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇ꯭ꯔꯣ ꯂꯤꯠꯇ꯭ꯔꯕ ꯂꯤꯠꯇꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯏꯆꯦꯒꯤ ꯐꯨꯔꯤꯠ ꯏꯆꯦꯇꯕꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯨꯅ ꯂꯤꯠꯂꯒ ꯊꯣꯛꯂꯛꯄꯒꯤ ꯋꯥꯅꯤ ꯌꯨꯝ ꯑꯃꯠꯇ ꯂꯩꯃꯤꯟꯅꯔꯗꯤ ꯂꯤꯠꯄ ꯇꯥꯕꯅꯤ ꯃꯁꯥꯅ ꯀꯔꯤ ꯆꯞ ꯃꯥꯟꯅꯅ ꯄꯥꯕꯒ ꯏꯃꯥꯒꯅ ꯂꯩꯕꯤꯔꯒ ꯃꯤꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯀꯩꯒꯤ ꯂꯤꯠꯇꯣꯏꯅꯣ ꯏꯆꯦꯒꯤ ꯐꯨꯔꯤꯠ ꯐꯤ ꯅꯣꯡꯃꯇ ꯑꯩ ꯂꯤꯠꯇꯕꯅꯤꯀꯣ ꯏꯆꯦꯅ ꯌꯨꯝꯗ ꯂꯩꯕꯗ ꯄꯪꯁꯦꯠꯇ ꯁꯦꯠꯇꯣꯛꯄꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯂꯤꯠꯆꯕꯅꯤ ꯄꯥꯃꯨꯅꯁꯨ ꯊꯝꯖꯕ ꯑꯩꯗꯤ ꯍꯣ 이마가 빠ꯕꯒꯅ ꯂꯩꯕꯤꯔꯤꯁꯦ ꯁꯦꯠꯅꯕꯅꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯁꯦꯠꯅꯕ ꯂꯩꯔꯁꯨ ꯅꯁꯥꯏꯗꯣ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯑꯃꯨꯛ ꯀꯩꯒꯤ ꯂꯥꯝꯁꯤꯟꯕꯤꯔꯤꯅꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯆꯦ ꯅꯪꯅꯅꯦ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅꯤꯁꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯅꯤ ꯑꯩꯅ ꯈꯠꯅꯕ ꯍꯧꯔꯁꯨ ꯅꯪꯅ ꯋꯥꯡꯕ ꯈꯔ ꯍꯦꯜꯂꯦꯅ ꯐꯨꯕꯗꯤ ꯅꯪꯅꯇ ꯐꯨꯕꯅꯤꯗ ꯏꯆꯦꯁꯨ ꯈꯨꯠꯁꯤꯅꯇ ꯑꯣꯏꯔꯁꯨ ꯈꯣꯠꯂꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡꯁꯦ 이제는 흰사비동나 나 구진 아저부드는 콧바이네 이건다 에이수 ngamnaba tawjabani nanga wari sanadu sarakpudine koiruge khangaba koiba yaba koirugane jak lamine chango adudane aina nangi jak sarukka hapoiduise nawa lawde chatle khoidi tumbi makok paiduna laimaida phamtharaga soli masinda moi baba aikoi ani nadi masi manaw ani se laikai si lairiba masi manaw mayamdagi hena nungsinanabani haidana maminga se manaba sanahanbi sanatombi haidana thonbirineba adugadi makoi anina ahan masa tombi masa domna unaba sungya yadana khatnaba sibu nati aibu karamna khangduna tawrisibo
Hey mama, nang musu taning din he. Nasan pi ani si kakpu, nang na lakpa sungam da ba. Karino da moi papa, ai sia mama ni haidana aingonda kitita na birakan. Aina lakpa ngamdrasu moi papa di kaidawraga leige ha. Nang na mama ni dana. Moi papa di mapa natrabo haisipo. Nupi, nang gidi marai ni da. Moi papa gi duna kari tare du dia. Sanahan bidi khara ke thokna leirami. Magidi Pizol ahanba setpa aduga koiduna langdun leiba asini magi khwaidagi pamjaba aduga Sanatombidi isam samna dumak leirami masena koiba sakhrabanina mana imungi makup mata thabak mayam ama tawrami masina suhena makoi anisi unama sungya yadabani thasana Sanahanbiga thangnaba khuda koiba laklami masena sakhibadu Sanatombina uraga saunu solhawi aina khuda hangasa marin chana sangtogu makai isingse lakna hole Legai pukrisi dagi, aduga mana nungai kai. Koi baga chatan leithokdana nungai ni nang handa haloba nang. Tombi, masanupi Tombi na isaw langlaga sanglakpaduda hanglei. Kaidawriya mo isaw tawraga sangaiduna imagi Sanatombi. Karigi isaw langoidoino ima. Mayum panba yarabi mana haujikpu angang sadana magi mamanabi awangi khumuthokpi leisabi kariye mamingdubo thasna haibra kaino. Aduga haunaragane koiba sakre thangnaba khuda aduga karigino nangna do isaw langlibaduna Sanatombi ima aisu mine aisu nong phado legai gi imanabi singa singju chanaba mayam punba yawninge adubu yawa phangdre imungi kupno mayam sa lusilingaida adu oiradine ngasidi isasu ngehakne khugina sungna manabi singa punjaruro imane thabakka to losinbirage yare ai dum losinjarage Hayeng isena mayum pankrakanda oinane ining tamna imanabi singa punjarage adusu yai ado isaw lang khra tokloni magi Sanatombi nangbo yengo nasidi nongte isaw sia pakna langdabanina masak ase nongmo gi sum phaja thoklakliba aduga nangdi numit he khudingi isaw langdabanina phajapam khangdrena saktu isukta sukli khara leirati isaw gi larembi du malani ni nangbo maladi pharema aduna dum henaidi Aikoi jega isina oirambase ai yam pinde baima hai heidin henangbo Tombi matungda tumna haiganuko Sanahanbi ayuktu thasanaga koiba yaba koiraba matung chak lamlaklaba kanda mayumda chak saba sanglaklami Sanatombi phaning mapa londo leirambadu masena sakhumda sangkibadu ubada nokmi tawduna hayawi asidi imaga pahabaga leichingai aina laknage yauna laknaradabani pukphattabi isena saro Chakado hauna, je, injangdo, isinga sa thongmani, jakna yam hauba, bukham ahangmani. Ngarongna satak toba manigi umurok ni, kuplibaduna laitengini. As, kari sang thongma sana khoigi sibo, yam hau mathel thongamdo male. Jak kupliba kukupse, hanagi manade. Kai noigi sak saruk sidi noigi sikiba napubok dek pizauso. Khangrado leisabina imungi dabak tawni khangdana koiba yam chatningadi adugi mathelu koi mayam do yam toya charakhini ichena tana oina hauna thonglaga henga nang tangsi gaino aina kaidorage iche kaina imaga papaga de kai thelda chatki kaidobu chakriba ai pawdam sagol nate ima halaglaga hangjo aina mani hakraba nangonda hairasu hangai tudia Yumna leiradi khangdong natro aingonda mo hangdraso mapu leitaba kaithal sandongna isena koida leiribadu kaigino henga nangna ne nathak thongba halna si aingonda ne pawtak pibagi mathau tade khanglabra leisari ngai nungai thongna leiba haibase Sanahanbi gi lengdra pandam khangaba khangde ai khangbasu pamjade jaktusu nasidi ne nanangna isegi koifam phamduda charasano haidana isegi chak saru haptre masige ngangse kayada usitrini yengune mase usitridi aina natte isena ni usitrisi karige adi nangona kai usitrino ba ha nangona aina kari usitrage ba isya mathak thongba halna makha thaba masa manau singna ikai khumna na chatlange hairadi mathak thong oiriba singnasu makha thaba masa manau singda usikadabani aina di noi usitloi aduga noine dai usitlo haibadudi kanana su yaro taibong mi khoidi Laradana khoyum lai phawna phawba yaroidaba wani madudi is inhaudi khulgi hanubi kai pulabanina mathaki masedaga pawtak pi bahurene hawbana teche
ꯑꯁꯨꯝꯕ ꯑꯁꯦꯡꯕꯗꯣ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯂꯣꯜꯂꯤ ꯐꯅꯦꯛꯁꯦ ꯁꯦꯒꯥꯏꯒꯦ ꯑꯁ ꯀꯝꯗꯧꯒꯦ ꯁꯦꯒꯥꯏꯔꯗꯅ ꯁꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯝꯗꯕꯒꯤꯅꯤ ꯃꯗꯣ ꯏꯆꯦ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯒ ꯀꯩꯒꯤꯅꯣ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯨꯕꯣ ꯏꯆꯦ ꯅꯪꯁꯦ ꯁꯦꯒꯥꯏꯔ ꯐꯅꯦꯛꯁꯦ ꯍꯣꯔꯦꯟ ꯏꯃꯥꯅ ꯃꯤꯒꯤ ꯊꯤꯜꯂꯨꯗꯣꯏꯅꯤ ꯊꯤꯜꯂꯨ ꯀꯩꯅꯣ ꯑꯩ ꯊꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯣꯏꯗ ꯊꯤꯟꯒꯅꯨꯒ ꯍꯥꯏꯈꯤꯕ꯭ꯔꯕ ꯑꯩꯕꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕꯁꯦ ꯏꯆꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯋꯥꯔꯝꯂꯣꯏꯀꯣ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯦꯅ ꯍꯥꯏꯕ ꯊꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯐꯨꯅꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯋꯥꯡ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯅ ꯈꯔ ꯍꯦꯟꯕꯅ ꯐꯨꯕꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯈꯔ ꯐꯨꯔꯝꯃꯤ ꯃꯆꯦꯕꯨ ꯑꯗꯨꯕꯨ ꯈꯔ ꯄꯤꯛꯄ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯃꯆꯤꯟꯗꯤ ꯈꯨꯝꯕꯗꯤ ꯂꯦꯞꯇꯦ ꯑꯃꯅ ꯈꯨꯠꯅ ꯐꯨꯕ ꯑꯃꯅ ꯆꯤꯟꯅ ꯉꯥꯡꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯨꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯤ ꯀꯨꯝꯍꯩꯒꯨꯝꯅ ꯁꯪꯕꯟꯒꯤ ꯋꯥꯡꯃꯗꯒꯤ ꯃꯀꯣꯛ ꯊꯤꯟꯀꯠ ꯊꯤꯟꯀꯠꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯣꯏ ꯄꯥꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯦꯛꯃꯣꯛ ꯂꯥꯎꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯅꯦ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯍꯥꯟꯈꯩꯗꯤ ꯏꯔꯥꯡꯇ ꯂꯥꯡꯕꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯃꯁꯤ ꯍꯜꯂꯛꯇ꯭ꯔꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯃꯈꯣꯏꯅꯤ ꯍꯥꯟꯅ ꯐꯨꯅ ꯊꯣꯛꯂꯕꯖꯥꯠꯂꯣ ꯃꯣꯏ ꯄꯥꯕ ꯅꯨꯄꯤ ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦ ꯍꯥ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯍꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ ꯃꯃꯥ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯇꯥ ꯆꯥꯎꯍꯟ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯐꯖꯅ ꯐꯨꯅꯈ꯭ꯔꯦ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯐꯨꯅꯈ꯭ꯔꯕꯖꯥꯠꯅꯣ ꯑꯅꯤꯗꯨꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯇꯥ ꯆꯥꯎꯍꯟ ꯑꯗꯣ ꯅꯣꯏꯒꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯆꯦꯗꯣ ꯈꯔꯗꯤ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯦꯁꯨ ꯅꯣꯞꯇꯦꯗ ꯃꯆꯤꯟꯗꯤ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝꯅ ꯄꯣꯛꯏ ꯃꯅꯥꯎꯅꯨꯄꯤꯅ ꯐꯨꯖꯔꯁꯨ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯃꯆꯤꯟ ꯃꯅꯥꯎ ꯐꯨꯅꯕꯗꯣ ꯎꯔꯗꯤ ꯈꯔ ꯈꯥꯝꯗꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯕꯣ ꯏꯗꯣꯟ ꯈꯥꯝꯗꯣꯛꯄꯒ ꯆꯪꯉꯨ ꯌꯥꯝ ꯅꯠꯇꯦꯗ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯀꯩꯅ ꯁꯖꯤ ꯁꯔꯥꯛ ꯇꯝꯕꯗꯧꯅ ꯃꯆꯦꯗꯣ ꯃꯅꯥꯎꯅ ꯍꯦꯛꯇ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯠꯄꯅꯦꯃꯤ ꯑꯗꯨꯗꯤ ꯃꯆꯦꯗꯨꯗꯤ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯍꯤꯡꯕꯨꯗꯤ ꯍꯤꯡꯈꯤꯕꯅꯤꯗ ꯏꯗꯣꯟ ꯅꯨꯄꯤ ꯃꯆꯨ ꯈꯔ ꯌꯥꯛꯆꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯕꯤꯂꯥꯏꯇꯤꯒꯤ ꯉꯥꯅꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯗꯨꯅꯅꯦ ꯑꯩꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯍꯣꯏ ꯍꯣꯏ ꯈꯨꯔꯥ ꯏꯗꯣꯟ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯑꯩꯅ ꯕꯤꯂꯥꯏꯇꯤ ꯉꯥꯅꯨ ꯑꯣꯏꯕꯒꯤ ꯍꯥꯏꯖꯤꯜꯂꯤꯔ ꯍꯥꯏꯖꯤꯟꯗ꯭ꯔꯤꯔ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ ꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯏ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯅꯃꯥꯏꯗꯨꯅ ꯈꯣꯏꯅ ꯆꯤꯛꯄꯗꯧꯅ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯨꯕꯣ ꯀꯞꯄꯒꯤꯅꯤ ꯏꯆꯦꯅ ꯍꯦꯟꯅ ꯄꯣꯝꯕꯅꯤ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯃꯥꯒꯤ ꯀꯥꯗ ꯅꯣꯏꯕꯨ ꯏꯃꯥꯅ ꯈꯠꯅꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥꯏꯕ ꯍꯥ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯍꯥꯏ ꯑꯆꯧꯕꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯁꯝꯁꯤ ꯐꯣꯏꯕꯒꯤ ꯀꯞꯂꯤꯕꯅꯤ ꯑꯩ ꯏꯃꯥ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯐꯠꯂꯣꯏ ꯈꯪꯉꯝꯃꯗꯤ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯑꯝꯗꯧꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅꯅꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯤꯕꯣ ꯏꯁ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯇꯧꯔꯤꯗꯨꯅ ꯅꯃꯤꯠꯇꯨꯗꯤ ꯄꯥꯟꯕꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯆꯥꯅꯨꯄꯤ ꯊꯕꯛ ꯐꯕꯤ ꯑꯁꯤꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯝꯗ꯭ꯔꯤꯕ ꯃꯗꯨꯗꯒꯤ ꯑꯣꯏꯔꯤꯕꯅꯤ ꯐꯤꯕꯝꯁꯦ ꯍꯩꯃꯥ ꯅꯅꯥꯎꯅ ꯆꯥꯛ ꯍꯥꯞꯂꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯀꯣꯛ ꯊꯣꯡꯒꯠꯂꯒ ꯆꯥꯕ ꯀꯩꯗꯧꯒꯦ ꯀꯔꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯗꯣꯏꯕ ꯍꯥꯏꯁꯤ ꯏꯃꯥ ꯍꯩꯃꯥ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯝꯗ꯭ꯔꯕꯗꯤ ꯅꯁꯥꯅ ꯊꯣꯡꯂꯒ ꯆꯥꯖꯕ ꯇꯥꯔꯦꯗꯅ ꯑꯃꯨꯛꯇꯩꯅꯤ ꯈꯟꯗꯅ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯅꯨꯃꯤꯠꯊꯥ ꯌꯦꯡꯂꯒ ꯆꯪꯂꯤꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯖꯕ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯆꯔꯥ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯛꯑꯦ ꯏꯃꯥꯁꯨ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯄꯣꯛꯄꯕꯨ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕꯅꯤ ꯑꯍꯟꯅ ꯈꯔ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯅ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯏ ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯩ ꯅꯨꯄꯤ ꯑꯗꯨꯝꯅ ꯉꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯣ ꯑꯩꯈꯣꯏꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯈꯛꯅ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯝꯗꯅꯦ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯕꯨꯛ ꯐꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤꯅꯦ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯃꯣꯏ ꯄꯥꯕ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗꯅꯦ ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯊꯨꯅ ꯁꯤꯔꯅꯤ ꯅꯨꯄꯥ ꯍꯣ ꯍꯥꯏꯈ꯭ꯔꯒꯦ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯖꯕ ꯂꯥꯛꯇꯨꯅ ꯑꯊꯨꯕꯗ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯃꯄꯥ ꯃꯃꯥꯅ
angam bawong aun khara tamduna luhongbirami wai hek sangi makhoi mayum pankibasi nupi nang nabri wai sangi harib karigumam ta taro haiba matamtadi isa tombido hektamak ningsingai to asobi nungsidabagi haiba nateko aina haribu wase asobidi mabuka khara phatre thabak tobudana logdanariba moi papa mama mapa oiribai khoidi makoida adu tawi ada tawi haiba yadene makoina takhraga masanapi atombina luna tawbe heli masanapi ahana luna tawbe heli haidana hekta haina doini sanahan bigi nupa tompokti khara sathirami aduga sanaton bigi nupa salambadi yamni ingtaplami nupa oijarabasu sanahan bigi setok sathokpa kanba koiba langba panganba duda noma matai manau anidu taptana khatnarami nangna koiba langma sukyam pamlibasibu luhonglakpada nangibo awunba kyam unjarake ha nang ek lakpada gimse pungun oli selam ta tungma ngamtre ipa ima aigi seba tawba lakpiribe khalaga nangi sentang hunnanaba lakliboy chapikro yumsi laibirano nasaktu yeningdre mongolsu oiroi nang nasaktu ai sunya nangonda yum paningdana palakpa nate khanglabra babana haibatuda nangonda yum palakpagi wani noigi sida laiba budine ipamda khara khatna khara sene laibado adune nungai jai aidi adudi kaidobagi na yum palino ha akhoi da kaidobagi na yum palino munang se adudi aigi sagai se sen tharabani nang yum sida khong thangjilakpa mikup adudagi adum sen tharabani kari nangi sagai sibu aini sen thali kainaga haijabu su sari noktum no saningi ne aidi wasigi bisa ya usitra malemse ikusiben futhagi mase hinjaba nai purakano siba tari ai nangoda yum paludana ise pungmang banglabani manglaba ima papa ai laure lao ima papa hey taning di thokot taning na khonina yai yadana kari to entoino kap karagana nangi na pamduna kapuso ai nalakudane nang yumda len bayar ko yum sida len bayar haisi kari gi dayoi doriba yum si hana nang oiram labasu hausiki ai gi saru yarabani masi machin sum khumini mase masi khumli machin ban sida khutchau sini thajin ba khangrada ayo ima ito ine gi si ban sini ima leiram bayar ko nang yum si leiram bada aina nang hat pangamjaba ito pok na treda nang asi tomso kari nungi mamau thirubano haibado hek yorami aina di imau laklaga nungare ne khalurga nungare hausikti siningba me hek yauna nungaire nupa karigi siningba me yauna nungaire bano nakut chabi namawni waharasu mana mani naidana adum makhangbiyo nanai nupi na haijakriduni atombiduna khongul khra tabani haidana nangna pamandana halasi oina yumsigi mawoina khanba natro adu oirabasu leisari ngai matam haisiga mau oirakla matam haisiga awanba madi lakadabani ni nupi nangbo aina leisari ngai da tarama pumbado yum pala matam dasu adumak torabadi yum panbagi wahanthok leiribro madogi wadudi wakhal taw mi khaki wani da nupa nangbo nupi namau nupi se mapamna sakhidora malene magi kari no khara yomlaga thole hey lekai miya mangdane ajati khamani nangbo khamoi aidi khamgeraga nupa nang hekta kham thokpagi nupi ni dogo nang sidi hai mau kadai dano nang na sakadori budubo ipamda sattana aibu kadai salo haribani kubo nungai ra husikti ai ikubong na habiba laktana nasana pasit leibadagi nungai bana sidore aduna namau sasarage ipamda kaubasu lakpini ko ai ipam chalabani nei kauba lakpiganu ai lekai mangna phasade chakhinu ni nangbu mau chalani ai di ipamda leijaningje noigi nei masida ai chatle sakhinu ni mau nangbo as nupa sakhrabadi chakhrasani kaidorage amu khamnaranu haiba nausum chawrani ye natradi kharasu khangan dawni kainu ne hoi matam khara adu yenglasi tudi tombi makpure be sauhanda isau tawri moi pabagi marum na hairak sadana masa phai pati su khangdana pithuk lubagi mahina ngasidi nasana pi halasya halaktuna leiredana nungaire mayum pankiba thakre helakta ngai mapam dalakpana hale manang nu pidudi miek mok amta haida khai ngasi phawu leiri haibani masu managumna leigidi leite masibo
ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯅ ꯈꯟꯕꯗ ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯁꯤ ꯇꯧꯕ ꯊꯕꯛ ꯃꯥꯒꯤ ꯃꯑꯣꯡꯁꯤꯡꯗꯣ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤꯅ ꯏꯃꯨꯡ ꯑꯗꯨꯅꯅꯦ ꯇꯥꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯝꯗ ꯆꯠꯂꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯉꯁꯤ ꯐꯥꯎꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯅꯦ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯄꯥꯟꯈꯤ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯤ ꯃꯅꯦꯝꯄꯣꯛ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯀꯨꯕꯣꯛ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯆꯀ꯭ꯔꯤ ꯐꯠꯈꯤꯗ꯭ꯔꯕ ꯆꯀ꯭ꯔꯤ ꯇꯣꯝꯕꯤꯒ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯂꯩꯖꯔꯁꯅꯨ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯍꯜꯂꯛꯂꯒ ꯂꯩꯗꯣꯏꯔꯥ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯄꯥꯕ ꯍꯩꯃ ꯃꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯁꯗꯥꯔꯣꯟ ꯑꯁꯦ ꯄꯥꯝꯂꯛꯇ꯭ꯔꯕꯗꯤ ꯂꯩꯕ ꯇꯥꯔꯦꯗꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯨꯏꯅ ꯃꯈꯣꯏꯅ ꯂꯧꯕ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯈꯣꯏꯅꯤꯅ ꯊꯤꯜꯂꯨꯁꯤ ꯃꯥꯁꯨ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯈꯔꯁꯨ ꯇꯝꯕ ꯇꯥꯏ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯒꯤꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩ ꯍꯅꯨꯊꯪꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯦꯠꯄ ꯆꯪꯉꯨ ꯏꯃꯨꯡꯗ ꯍꯣꯏ ꯆꯪꯖꯔꯦ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯉꯥꯡꯂꯨꯔꯕ ꯃꯣꯏ ꯄꯥꯕꯒꯤꯗꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯔꯛꯑꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝ ꯑꯍꯟꯕ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯕꯥꯕꯥ ꯆꯥꯛ ꯆꯥꯔꯁꯤ ꯀꯔꯤ ꯃꯊꯦꯜꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯕꯥꯕꯥ ꯄꯥꯟ ꯏꯔꯣꯝꯕ ꯑꯃꯒ ꯃꯣꯏ ꯇꯥꯆꯧꯅ ꯐꯔꯛꯄ ꯉꯥꯗꯣ ꯑꯗꯨꯗꯨꯒ ꯌꯥꯏꯔꯦ ꯐꯔꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯆꯥꯛꯀ ꯆꯥꯕ ꯌꯣꯠꯄ ꯌꯥꯗꯕꯁꯤꯗ ꯄꯥꯟ ꯏꯔꯣꯝꯕꯗꯨꯅꯅꯦ ꯃꯇꯦꯡꯗꯤ ꯐꯅꯌꯥꯝ ꯄꯥꯡꯂꯅꯤ ꯄꯥꯕꯒꯤ ꯈꯜꯂꯒ ꯅꯃꯧꯅ ꯄꯥꯟ ꯏꯔꯣꯝꯕ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯅꯃꯧ ꯍꯌꯦꯡꯗꯤ ꯃꯣꯏ ꯇꯥꯆꯧꯒ ꯏꯄꯥꯝꯗ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯆꯠꯂꯨꯅꯦ ꯏꯀꯨꯗꯤ ꯆꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯊꯦꯡꯅꯗꯤ ꯍꯜꯂꯛꯄ ꯌꯥꯗꯦ ꯉꯟꯇꯥ ꯆꯠꯂꯒ ꯉꯟꯇꯥꯅ ꯁꯠ ꯍꯜꯂꯛꯀꯗꯕꯅꯤ ꯍꯣꯏ ꯄꯥꯕ ꯅꯃꯧ ꯍꯟꯖꯔꯛꯀꯦ ꯏꯅꯝꯃꯅ ꯃꯄꯥꯝ ꯆꯠꯂꯗꯤ ꯑꯩꯁꯨ ꯌꯥꯎꯒꯅꯤ ꯄꯥꯕ ꯍꯣꯏꯅꯦ ꯆꯠꯂꯨꯅꯦ ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ ꯄꯥꯕꯒꯤꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗꯅ ꯍꯣꯏꯅꯦ ꯍꯥꯏꯔꯝꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗꯅ ꯑꯍꯨꯝ ꯈꯣꯡꯐꯝ ꯐꯠꯇꯦ ꯌꯨꯝ ꯀꯅꯥꯅ ꯁꯪꯍꯧꯅꯤ ꯇꯧꯔꯛꯇꯣꯏꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯏꯅꯦ ꯏꯄꯥ ꯏꯃꯧ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯂꯥꯛꯇꯗꯕꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯅꯤꯒꯦ ꯑꯗꯨꯕꯨ ꯋꯥꯗꯨꯕꯣ ꯑꯗꯨꯗꯤ ꯄꯥꯕ ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯏꯟꯅꯅꯤꯀꯣ ꯏꯅꯝꯃꯒꯤ ꯃꯇꯨꯡꯗ ꯍꯣꯏ ꯆꯠꯂꯨ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯅꯪ ꯂꯥꯛꯄꯗꯒꯤ ꯆꯀ꯭ꯔꯤ ꯁꯥꯔꯩ ꯀꯟꯕ ꯄꯥꯕꯁꯦ ꯃꯔꯩ ꯁꯥꯔꯩꯒ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯤ ꯅꯍꯥꯟꯈꯩ ꯄꯥꯕꯁꯦ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦꯀꯣ ꯍꯩ ꯏꯄꯥꯅ ꯁꯥꯔꯩ ꯀꯟꯕꯁꯤꯗꯤꯅꯦ ꯅꯄꯨꯕꯣꯛꯇꯨ ꯂꯧꯗꯨꯅ ꯀꯟꯕꯅꯤꯅꯦ ꯆꯂꯥꯝꯕꯅ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯂꯪꯂꯦꯟꯒ ꯅꯕꯥꯅꯤ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯨꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯃꯊꯟꯇ ꯊꯅꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ ꯂꯪꯂꯦꯟꯒ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤꯗꯅ ꯂꯥꯛꯅꯔꯣꯍꯦ ꯏꯄꯥꯗꯤ ꯆꯪꯉꯝꯃꯒꯦꯀꯣ ꯍꯥꯟꯅ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯃꯇꯥ ꯊꯥ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯇꯥ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯇꯥ ꯍꯥꯏꯌꯨꯁꯦ ꯑꯩꯉꯣꯟꯗ ꯏꯇꯥ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯂꯨꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯅ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯤ ꯑꯣꯏꯔꯝꯃꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯃꯥꯕꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯛꯏ ꯑꯩꯅ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯨ ꯍꯥꯏꯔꯝꯕꯒꯤꯔ ꯈꯪꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯑꯩ ꯀꯧꯕ ꯂꯥꯛꯄꯤꯗ꯭ꯔꯦ ꯏꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ ꯏꯇꯥ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯧꯔꯤꯕ ꯃꯔꯝꯁꯤꯕꯨ ꯀꯔꯤꯗꯅꯣ ꯑꯩꯁꯦ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯧꯕ ꯂꯥꯛꯄꯤꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ ꯏꯇꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪꯕꯨ ꯆꯥꯎꯍꯟ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯤ ꯍꯩ ꯁꯅꯥꯍꯟꯕꯤ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯊꯣꯛꯂꯛꯎꯅꯦ ꯃꯄꯥꯟꯗ ꯀꯅꯥꯅꯣꯝ ꯂꯥꯛꯏꯅꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯎ ꯀꯥꯈꯠꯂꯛꯎ ꯅꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯏꯅꯔꯝꯂꯤꯕꯅꯤꯅꯦ ꯀꯨꯏꯔꯦꯗ ꯂꯥꯛꯇꯕ ꯍꯥꯏꯗꯅ ꯕꯥꯕꯥ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯅꯤ ꯑꯗꯣ ꯉꯁꯤ ꯂꯥꯛꯑꯁꯤꯗꯤ ꯍꯣꯏꯗ ꯀꯥꯏꯗꯦꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯂꯪꯂꯦꯟꯅ ꯃꯥꯃꯥ ꯏꯅꯝꯃꯅ ꯊꯕꯛ ꯆꯤꯟꯕꯒꯤꯁꯨ ꯄꯥꯛꯅ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯅꯝꯃꯁꯦ ꯃꯄꯥꯝꯗ ꯆꯠꯂꯨꯁꯨ ꯅꯣꯡꯃꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯆꯀ꯭ꯔꯤ ꯁꯥꯔꯩꯒ ꯈꯔ ꯀꯟꯕꯒ ꯏꯅꯝꯃꯅꯁꯨ ꯍꯥꯏꯕ ꯇꯟꯕꯒꯤ ꯏꯃꯧꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤꯗꯅ ꯃꯁꯛꯁꯨ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯃꯥꯃꯗꯤ ꯑꯁꯦꯡꯕꯩꯔꯣ ꯃꯥꯃꯥ
ꯕꯥꯕꯥ ꯏꯃꯥ ꯍꯣꯏꯗꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯆꯦꯒꯤ ꯃꯤꯡꯒ ꯀꯧꯈ꯭ꯔꯤꯕꯗꯨꯕꯣ ꯏꯆꯦꯁꯨ ꯂꯥꯛꯄ꯭ꯔꯣ ꯅꯃꯥꯗꯣ ꯉꯁꯥꯏꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤꯅꯦ ꯅꯆꯦꯁꯨ ꯍꯜꯂꯛꯂꯒ ꯂꯩꯕ ꯀꯨꯏꯔꯦꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯅꯆꯦꯒꯤ ꯍꯩꯅꯕꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯇꯧꯔꯕꯖꯥꯠꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯒ ꯈꯔ ꯁꯥꯊꯤꯔꯦ ꯐꯨꯕꯤꯔꯕꯖꯥꯠꯅꯤ ꯅꯆꯦꯅꯒ ꯃꯁꯤꯡ ꯈꯔ ꯀꯜꯂꯦ ꯄꯣꯞꯂꯒ ꯍꯜꯂꯛꯏ ꯀꯞꯂꯒ ꯅꯣꯡꯃ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯇ꯭ꯔꯦꯗꯅ ꯀꯧꯕꯁꯨ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯄꯥꯕ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯏꯆꯦꯅ ꯐꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯨ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯏꯇꯩꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯈꯣꯏ ꯍꯥꯏꯔ ꯃꯥꯜꯂꯦꯗ ꯐꯅ ꯌꯥꯝꯅꯁꯨ ꯂꯧꯗꯕꯗꯒꯤ ꯐꯨꯕꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯆꯦꯅꯁꯨ ꯀꯕꯣꯛ ꯈꯔ ꯄꯣꯛꯂꯨꯕꯖꯥꯠꯅꯤ ꯃꯆꯤꯟꯗꯣ ꯇꯣꯝꯕꯤꯅ ꯍꯩꯃ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯅꯅꯝꯃꯒ ꯂꯥꯛꯃꯤꯟꯅꯩꯔꯣ ꯏꯅꯦꯗꯤ ꯅꯣꯏ ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯥꯡꯖꯤꯡ ꯍꯦꯛꯂꯤꯉꯩꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏꯕꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯏꯅꯦ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯑꯝꯕꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯣꯝꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯥꯛꯏꯅꯦ ꯁꯅꯥꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ ꯉꯁꯤꯗꯤ ꯃꯆꯦ ꯁꯅꯥꯍꯟꯕꯤꯅꯁꯨ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯂꯝꯃꯤ ꯏꯆꯦ ꯅꯪꯒꯤ ꯅꯃꯤꯠꯀꯥꯗꯣ ꯃꯤꯐꯝ ꯂꯣꯏꯅ ꯇꯥꯔꯦꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯏꯆꯦꯗ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯇꯧꯔꯛꯏꯅꯣ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯉꯥꯡꯒꯦꯕ ꯑꯩꯒꯤ ꯏꯆꯦꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯜꯂꯤꯔꯕ ꯑꯇꯣꯝꯕꯤ ꯏꯆꯦꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤꯗ ꯏꯆꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯕꯥꯅꯤ ꯎꯅꯕ ꯌꯥꯗꯕꯗꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅꯅꯦ ꯏꯆꯦ ꯅꯪ ꯀꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯏꯆꯦꯒꯤ ꯑꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯅꯣ ꯏꯆꯦ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯩꯅꯗꯤ ꯏꯅꯥꯎꯕꯨ ꯏꯟꯊꯣꯛꯄꯤꯕꯅꯤ ꯅꯪꯅꯗꯤ ꯏꯆꯦꯕꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯆꯥꯎꯍꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯑꯃꯨꯛ ꯀꯞꯅꯔꯅꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯒ ꯀꯞꯄꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤꯅೋ ꯊꯣꯡ ꯊꯥꯛ ꯇꯧꯔꯒꯅꯦ ꯆꯥꯃꯤꯟꯅꯔꯣ ꯅꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯏꯄꯥꯗꯤ ꯃꯈꯥꯔꯣꯝꯒꯤ ꯑꯍꯜ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯕꯅꯤ ꯑꯁꯤꯐꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦꯀꯣ ꯃꯣꯏ ꯄꯥꯕ ꯁꯅꯥꯇꯣꯝꯕꯤ ꯆꯠꯂꯝꯗꯥꯏꯗꯗꯤ ꯉꯥꯏꯍꯥꯛꯇ ꯂꯥꯛꯄꯤꯔꯝꯃꯨꯗꯅ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯆꯠꯂꯝꯗꯥꯏꯗ ꯃꯣꯏ ꯄꯥꯕꯒ ꯎꯅꯈꯤꯗꯕꯗꯣ ꯍꯣꯏ ꯍꯣꯏ ꯀꯨꯏꯔꯣꯏꯗ ꯑꯩꯕꯨꯗꯤ ꯄꯣꯠꯂꯣꯏꯕꯒ ꯌꯥꯎꯔꯣꯏꯗ ꯑꯉꯥꯡꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯒ ꯂꯥꯛꯂꯒꯦ ꯁꯅꯥꯇꯣꯝꯕꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕ ꯆꯂꯥꯝꯕꯗ ꯂꯤꯔꯝꯃꯤ ꯆꯂꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ ꯏꯇꯩꯃꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯗꯤ ꯀꯧꯕ ꯀꯣꯛ ꯂꯥꯛꯄꯤꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯁꯨ ꯈꯪꯗꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯊꯤꯈ꯭ꯔꯕ꯭ꯔꯥ ꯊꯤꯔꯝꯃꯣꯏꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯕꯨ ꯏꯌꯥꯗ ꯌꯥꯕ ꯃꯤꯔꯅꯦ ꯑꯗꯨꯅ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯅꯤꯗꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯅꯨꯄꯥ ꯏꯇꯩꯗꯨꯗꯤ ꯌꯥꯝ ꯐꯤꯡꯉꯦ ꯍꯥꯏꯅꯩ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯜꯂꯝꯂꯤꯕꯅꯦ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯣ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯋꯥꯔꯤꯅꯤ ꯏꯍꯦ ꯅꯈꯣꯏ ꯏꯆꯦ ꯄꯜꯂꯛꯂꯒ ꯋꯥ ꯑꯃꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯩꯗꯤ ꯆꯂꯥꯝꯕꯅ ꯀꯩ ꯋꯥꯅꯣ ꯄꯥꯕꯅ ꯅꯤꯡꯁꯤꯡꯉꯛꯏꯅ ꯑꯇꯩ ꯅꯠꯇꯦꯅꯦ ꯃꯧꯒꯤ ꯃꯆꯦꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯇꯥꯎ ꯆꯪꯍꯨꯟꯅ ꯇꯝꯂꯝꯃꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗꯤ ꯄꯥꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯕꯨ ꯑꯗꯨꯝꯅ ꯃꯔꯤ ꯇꯠꯅꯕ ꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯗꯨꯕꯨ ꯉꯥꯎꯔꯕꯖꯥꯠꯂꯣ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯈꯪꯗ꯭ꯔꯦꯗ ꯄꯥꯕ ꯍꯌꯦꯡ ꯆꯠꯁꯤꯔ ꯈꯜꯂꯝꯕꯅꯤ ꯏꯄꯥꯁꯨ ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯪꯉꯨꯒꯦ ꯍꯥꯏꯗꯅ ꯅꯣꯡꯃꯇꯗ ꯂꯨꯍꯣꯡꯕꯅꯤ ꯑꯩꯒꯤ ꯏꯃꯧꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯧꯒꯤ ꯍꯦꯛ ꯃꯆꯦꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯏꯃꯧꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯅꯦ ꯕꯥꯕꯥ ꯑꯗꯨꯗꯤ ꯅꯃꯧꯁꯨ ꯌꯥꯎꯖꯒꯦ ꯍꯌꯦꯡ ꯄꯥꯕꯅ ꯆꯠꯄꯗ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯨꯔꯁꯤ ꯀꯨꯏꯔꯦ ꯆꯠꯇꯕꯁꯨ ꯇꯣꯝꯄꯣꯛ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯁꯤꯗ ꯌꯨꯁꯤꯗ ꯃꯥ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯅꯆꯥꯏꯅ ꯋꯥꯔꯤꯕꯁꯦ ꯍꯥꯏ ꯀꯔꯤꯗꯨꯅ ꯅꯪꯅ ꯋꯥꯔꯤꯕꯗꯨꯅ ꯍꯥ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯈꯪꯗꯣꯏꯅꯣ ꯌꯨꯝꯁꯤꯗ ꯃꯧꯅꯦ ꯍꯥꯏꯗꯅ ꯑꯃ ꯂꯥꯛꯑꯝꯕꯤꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯃꯄꯥꯝꯅ ꯆꯟꯌꯦꯗꯅ ꯆꯠꯈ꯭ꯔꯕ ꯃꯤꯗꯨꯒꯤꯗꯃꯛ ꯏꯆꯥꯅ ꯋꯥꯔꯤꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯨ ꯃꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯦ ꯃꯄꯥꯝꯗ ꯃꯥꯅ ꯇꯥꯏꯕꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯁꯨ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤꯅꯤ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯌꯨ ꯊꯛꯏꯁꯦ ꯍꯥꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯧꯗꯣ ꯅꯪ ꯄꯥꯕꯗꯣ ꯈꯔ ꯂꯩꯔꯒ ꯆꯠꯀꯦ ꯍꯥꯏꯔꯝꯕꯅꯤ ꯅꯣꯏ ꯅꯨꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯛꯂꯣꯟ ꯑꯝꯇ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯪꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯄꯥꯛꯇ ꯆꯠꯂꯒꯅꯦ ꯍꯪꯒꯗꯕ
ꯈꯪꯉꯕ ꯇꯜꯂꯤꯗ ꯑꯗꯨꯗꯤ ꯑꯌꯨꯛꯁꯤꯗꯅꯦ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯔꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯏꯇꯣꯝꯄꯣꯛ ꯏꯃꯥ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯅꯤꯗ ꯍꯦ ꯌꯥꯔꯦꯗꯤ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯁꯣꯏꯔꯣꯜ ꯃꯌꯥꯝꯗꯣ ꯏꯇꯩ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯀꯧꯔꯤꯁꯤꯅ 이따이 에이 사나한비기 만나우누비 사나똥비니 오 이마 이나우누비 라이세 피다가도 다비우네 라우라 까칼로 사나똥비 마시가 만나우누비가세 까야데 케네누 예ngu네 이베마 까칼로 라우 나띠 낭부 나탄다 락브로 카나카나가 락미나게 이네 바바가 모이타소가 랑렌가 에코이 푸나 락미나바니 모이나 까이데 레호라바 이네 마마가 통간다 와리 사나우리 오 팜lâm 이니에네 사누가 타우랑 떠럭게 파무 사나똥비 이따이가 우리 사나시 이따이 이시도 거부 살라로이트라 바우는 셀까니 하이버니 카라니 레이버가 이따이세 나한와이 아이는 우자키 마담다디 누바 톡바 얌나 마레 미나수 하이네 이따이디 얌나수 사티 하이나 아두가 ngasi 이따이는 오이렘리베 비마마시디 사나똥비 낭기 나세도 ꯌꯥꯝ ꯐꯠꯇꯦꯅꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯃꯆꯤꯟ ꯀꯟꯕꯗ ꯅꯠꯇꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯗꯨꯗꯅꯤ ꯅꯥꯏꯇꯩꯅ ꯍꯦꯛ ꯁꯥꯎꯔꯤꯕꯁꯦ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯕꯗꯒꯤ ꯑꯩꯒ ꯌꯥꯝ ꯈꯟꯅꯈ꯭ꯔꯦ ꯑꯩꯅꯁꯨ ꯈꯔ ꯄꯨꯕꯤꯈ꯭ꯔꯦ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯐꯨꯔꯒ ꯅꯨꯄꯥ ꯊꯣꯛꯏ ꯈꯜꯂꯤꯕ꯭ꯔꯥ ꯏꯇꯩ ꯈꯟꯗꯦꯗ ꯑꯗꯨꯗꯤ ꯑꯗꯨꯗ ꯏꯇꯩ ꯏꯆꯦꯗꯣ ꯍꯥꯟꯅꯒꯤ ꯂꯤꯁꯇꯨ ꯆꯠꯇ꯭ꯔꯦ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯉꯣꯟꯗ ꯄꯣꯛꯇ꯭ꯔꯦ ꯁꯛꯐꯝꯁꯨ ꯀꯩꯍꯧꯔꯦ ꯑꯗꯨꯅ ꯏꯇꯩꯅ ꯏꯆꯦꯕꯨ ꯑꯊꯨꯕꯗ ꯂꯧꯕꯤꯔꯨꯔꯣ ꯅꯣꯛꯅꯕ ꯀꯟꯕ ꯂꯩꯀꯥꯏꯅꯤ ꯏꯆꯦꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗꯣ ꯃꯥ ꯌꯥꯝꯅ ꯋꯥꯍꯧꯔꯤ ꯏꯇꯩ ꯁꯅꯥꯇꯣꯝꯕꯤ ꯏꯇꯩ ꯉꯁꯤꯃꯨꯛ ꯆꯠꯂꯒ ꯅꯆꯦꯕꯨ ꯂꯧꯔꯒꯦ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯎꯠꯄ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯩꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯃꯇꯤꯛꯂꯥ 이따이 ꯆꯠꯂꯦꯀꯣ ꯅꯆꯦ ꯂꯧꯕ 이마기 어서오비야 낭부 짝사 도우네 누미니 니ಖ 짝사다보다 나사도 속질리 얌나 이마 아이사는체 바보가 나코이니 자독미나루로 이마기 어서오비야 사다바 야로이니 짝세 얌드라바수 자콤바 나다로 각사우세 이마 일라기 이마 아이사는체 아이야시나 자닝 탁닝 맘트 파우체 마두 야로이 하이바니 이마기 어서오비는 뭐 이마 아이나 짝사도리바세 ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯃꯥꯡꯗ ꯄꯥꯕꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯂꯦꯀꯣ ꯑꯇꯣꯝꯕꯤꯈꯛ ꯄꯣꯛꯂꯝꯂꯕꯗꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯝꯒꯅꯤꯀꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯂꯅꯨ ꯏꯃꯥ ꯆꯥꯛ ꯏꯜꯂꯒꯦ ꯆꯥꯎꯁꯦ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛ ꯂꯥꯛꯑꯦ ꯅꯪ ꯂꯧꯕ ꯂꯥꯛꯑꯦ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ 이마 마나 아이로브 라 마네 에이 마기 마똥 이내라가 자크레게 고이마 사나한비 에이 라이 토로라 다tombo 낭 아이부 러브 라보 호이 에이 낭부 러브 라보네 잘라시 라오 이나우누비 사나tom비나 하이브다기 에이 뿜나 칸네 라오 잘라시 에이코이 푼나 에이코이 유마두다 누가이나 행미나르시 와칼 마나나 카리 하이바 에이코이 아tom비나 마치 에이기다막다 랍나 락두나 마치 애기 와리 뿜을 리람리바 닝얼 오이비 ꯑꯩꯈꯣꯏꯁꯦ ꯄꯤꯛꯂꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯎꯅꯕ ꯌꯥꯗꯅ ꯐꯅ ꯈꯠꯅꯔꯝꯕ ꯇꯥꯔꯕꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯖꯥꯠꯅꯤꯀꯣ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯌꯨꯝꯗ ꯉꯥꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯗ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯕꯥꯕꯥ ꯏꯃꯥ ꯅꯆꯥ ꯆꯠꯂꯒꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯨꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯇꯕ ꯑꯣꯏꯒꯤꯀꯣ ꯅꯆꯥꯁꯦ 이마 바바